ꯑꯩꯒꯤ ꯆꯦꯅꯦꯜꯁꯇ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ, ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. It's me Venus Mefry. ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯎꯃꯪ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯀꯩꯀꯩ ꯇꯧꯒꯦꯗꯣ ꯑꯗꯨꯝ ꯎꯠꯂꯛꯀꯦꯕꯀꯣ. ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯀꯛꯆꯤꯡꯒꯤ ꯑꯣꯏꯅ ꯀꯛꯆꯤꯡ ꯍꯔꯥꯎꯕ ꯏꯕꯨꯙꯧ ꯈꯝꯂꯥꯡꯕ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯀꯟꯅ ꯆꯠꯊꯔꯤ. ꯍꯌꯦꯡꯅ ꯂꯥꯏꯕꯧ ꯁꯥꯕ ꯂꯣꯏꯔꯅꯤ. ꯍꯪꯆꯤꯠꯅ ꯃꯨꯛꯅꯥ ꯂꯝꯖꯟ ꯇꯧꯔꯒ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯁꯨꯃꯥꯏꯅ ꯂꯥꯏꯁꯦ ꯂꯣꯏꯁꯤꯜꯂꯅꯤ. ꯑꯗꯨꯅ ꯎꯃꯪ ꯂꯥꯏ ꯁ꯭ꯇꯨꯗꯦꯟ ꯑꯃ ꯑꯣꯏꯅ ꯑꯩꯅꯁꯨ ꯅꯍꯥꯟꯗꯒꯤ ꯁꯨꯝ ꯂꯥꯏꯕꯨꯡꯁꯦ ꯀꯥꯔꯒ ꯍꯦꯛ ꯍꯧꯕꯗꯒꯤ ꯀꯩꯀꯩ ꯇꯧꯕ, ꯑꯗꯒꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯅ ꯇꯧꯕ, ꯑꯗꯒꯤ ꯁꯥꯔꯤꯕ ꯖꯒꯣꯏ ꯁꯛꯏꯕ ꯁꯩꯁꯛꯁꯦ ꯁꯤꯒꯨꯝꯕꯁꯨ ꯁꯨꯝ ꯈꯪꯅꯤꯡꯗꯨꯅꯁꯨ ꯂꯥꯛꯈꯤꯕꯅꯦꯕꯀꯣ. ꯑꯗꯨꯕꯨ ꯉꯁꯤꯁꯦ ꯑꯩꯒꯤ ꯇꯥꯟꯖꯥ ꯑꯃꯈꯛ ꯐꯪꯉꯦ. ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤꯁꯨ ꯂꯥꯏꯕꯨꯒꯤ ꯏꯃꯨꯡꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯂꯥꯟꯕ ꯆꯠꯀꯗꯕ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯃꯇꯦꯛꯁꯦ ꯁꯦꯝꯖꯕꯅꯦ. ꯃꯌꯥꯝ ꯀꯩꯀꯩ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ. ꯂꯥꯏꯕꯨꯡ ꯌꯧꯔꯒ ꯃꯊꯪ ꯃꯊꯪꯁꯨ ꯊꯥꯒꯠꯂꯒꯦ. ꯚꯤꯗꯤꯑꯣꯁꯤ ꯉꯥꯏꯗꯨꯅ ꯂꯩꯕꯤꯌꯨ. 또 혼자 라이트 땀바 공지 현재 얘네 하이그러면
Yaga